ꯑꯔꯨꯕ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯑꯃꯁꯨꯡ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯂꯤꯛꯂꯝ ꯄꯥꯔꯠ 13 ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯀꯪꯂꯩ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯑꯃꯥꯏꯂꯣꯟ ꯄꯨꯌꯥꯒꯤ ꯂꯤꯛꯂꯝꯗ ꯊꯝꯕꯤꯔꯝꯕ ꯌꯥꯝꯅ ꯂꯨꯔꯕ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯂꯥꯏꯋꯥ ꯇꯤꯟꯋꯥꯁꯤꯡ ꯈꯔ ꯀꯨꯞꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯀꯪꯂꯩ ꯏꯅꯥꯠꯄꯨ ꯌꯣꯛꯈꯠꯄꯗ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕꯗꯤ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯂꯧꯖꯒꯦ꯫ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ, ꯍꯪꯅꯤꯡꯕ, ꯈꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯄꯤꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯁꯨꯡ ꯋꯥꯔꯤꯗꯤ ꯑꯩꯒꯤ FBꯗ ꯑꯣꯏꯅ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯑꯩꯒꯤ FBꯒꯤ ꯂꯤꯡꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯈ꯭ꯔꯕꯅꯤ꯫ ꯋꯥ ꯃꯄꯥꯜ ꯁꯥꯕꯗ ꯀꯣꯛꯊꯣꯛꯅꯅꯕ ꯈꯨꯔꯝꯕ ꯂꯥꯏꯋꯥꯗꯤ ꯍꯣ ꯔꯣ ꯁꯣ ꯀꯧꯕꯁꯨ ꯏꯄꯨꯡꯉꯣ ꯅꯍꯥꯛꯅꯤ꯫ ꯁꯅꯥ ꯁꯪꯗꯤꯡꯕ ꯁꯅꯥ ꯉꯥꯟꯗ꯭ꯔꯝꯕ ꯀꯧꯕꯁꯨ ꯏꯄꯨꯡꯉꯣ ꯅꯍꯥꯛꯅꯤ꯫ ꯀꯩꯗ ꯂꯩꯔꯦ ꯀꯩꯔꯨꯡꯍꯟꯕ, ꯊꯣꯡꯗ ꯂꯩꯔꯦ ꯊꯣꯡꯉꯥꯔꯦꯜ, ꯈꯣꯡꯕꯥꯟꯗ ꯂꯩꯔꯦ ꯈꯣꯡꯕꯥꯜ ꯂꯥꯂꯨꯝꯕ, ꯁꯥꯏꯖꯤꯟꯗ ꯂꯩꯔꯦ ꯁꯥꯏꯖꯤꯜ ꯄꯣꯜꯂꯤꯕ, ꯌꯦꯅꯈꯥꯗ ꯂꯩꯔꯦ ꯌꯦꯅꯈꯥ ꯄꯧꯗꯥꯕ ꯀꯧꯏ꯫ ꯍꯦ ꯂꯥꯏꯅꯤꯡꯊꯧꯑꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯋꯥ ꯃꯄꯥꯜ ꯁꯥꯠꯂꯤꯕ ꯑꯁꯤꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯕ ꯏꯄꯨꯡꯉꯣ ꯅꯪꯅ ꯈꯥ ꯄꯥꯡꯅ ꯄꯨꯊꯕꯤꯌꯨ ꯄꯨꯕꯤꯌꯨ꯫ ꯆꯟꯅꯐꯝꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯑꯊꯦꯟꯄꯣꯠ ꯀꯥꯗꯨꯅ ꯋꯥ ꯃꯄꯥꯜ ꯆꯔꯣꯡ ꯑꯃ ꯍꯥꯞꯇꯨꯅ ꯈꯨꯔꯨꯝꯖꯧꯋꯣ꯫ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯈꯥꯒꯤ ꯂꯥꯏꯋꯥ ꯑꯁꯤ ꯁꯣꯜꯂꯒ ꯋꯥꯒꯤ ꯃꯄꯥꯜ ꯑꯗꯨ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗ ꯍꯥꯞꯄꯨ꯫ ꯂꯥꯏꯋꯥꯗꯤ ꯋꯥ ꯅꯪꯅ ꯃꯄꯥꯜ ꯁꯥꯔꯕꯅꯤꯅ ꯅꯍꯩꯗꯤ ꯑꯩꯅ ꯌꯥꯟꯕ ꯇꯥꯔꯦ꯫ ꯋꯥꯀꯣꯡ ꯊꯦꯝꯕꯒꯤ ꯏꯄꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯎꯆꯤꯔꯥꯏ ꯀꯥꯕꯒꯤꯁꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ꯫ ꯂꯥꯏꯋꯥꯗꯤ ꯑꯣꯡ ꯍꯔꯦ ꯄꯤꯁꯦ ꯀꯥꯔꯖ ꯀꯔꯦ ꯑꯒꯥꯠ ꯑꯣꯡ ꯃꯥꯔꯥ ꯌꯣ꯫ ꯆꯟꯅꯐꯝꯗꯤ ꯎꯆꯤꯔꯥꯏ ꯌꯥꯝꯅ ꯇꯣꯏꯅ ꯀꯥꯔꯕꯗꯤ ꯌꯦꯔꯨꯝ ꯀꯩꯔꯨꯝꯒꯤ ꯃꯍꯤꯗ ꯑꯁꯤꯒꯤ ꯂꯥꯏꯋꯥ ꯑꯁꯤ 3ꯂꯛ ꯁꯣꯜꯂꯒ ꯇꯩꯌꯨ꯫ ꯎꯆꯤꯔꯥꯏ ꯀꯥꯕ ꯐꯥꯕꯅꯦ꯫ ꯂꯥꯏꯌꯣꯛꯄ ꯐꯥꯅꯅꯕ ꯀꯥꯡꯂꯣꯟꯁꯨ ꯈꯔ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯋꯥꯗꯤ ꯈꯤꯡ ꯇꯨ ꯁ꯭ꯋꯥ ꯈꯤꯡ ꯈꯤꯡ ꯈꯤꯛꯊꯔꯣ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯦ꯫ ꯆꯟꯅꯐꯝꯗꯤ ꯂꯥꯂꯨꯀꯣꯛ ꯃꯅꯥ 8ꯈꯛ ꯁꯣꯔ ꯍꯣꯟꯗꯅ ꯍꯦꯛꯂꯒ ꯁꯨꯒꯥꯏꯔꯒ ꯂꯧꯕ ꯃꯍꯤꯗ ꯑꯁꯤꯒꯤ ꯂꯥꯏꯋꯥ ꯑꯁꯤ 8ꯂꯛ ꯁꯣꯜꯂꯒ ꯃꯌꯥꯡꯂꯦꯟꯗ ꯊꯨꯡꯅꯕ ꯇꯩꯌꯨ꯫ ꯃꯩꯗ ꯏꯔꯥꯠ ꯊꯧꯅꯤꯕꯤꯌꯨ ꯐꯕꯅꯦ꯫ ꯌꯥꯝꯅ ꯀꯥꯟꯅꯕ ꯂꯥꯏꯋꯥ ꯇꯤꯟꯅꯦ꯫ ꯃꯪꯂꯥꯛꯅꯕ ꯐꯅꯕ ꯀꯥꯡꯂꯣꯟꯁꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯥꯏꯋꯥꯗꯤ ꯃꯤꯅ ꯃꯤ ꯄꯣꯛꯏ, ꯃꯤꯅ ꯂꯥꯏ ꯄꯣꯛꯏ꯫ ꯃꯤꯅꯞ ꯇꯅꯧꯕ ꯂꯥꯏ ꯅꯍꯥ ꯇꯅꯧꯕꯤ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯑꯣꯡ ꯍꯤꯡꯆꯥ ꯀꯧꯏ꯫ ꯆꯟꯅꯐꯝꯗꯤ ꯃꯪꯂꯥꯛꯅꯕ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯒꯤ ꯂꯣꯜꯗ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁ ꯀꯧꯏ꯫ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯅꯥ ꯃꯈꯜ ꯑꯃꯅꯤ꯫ ꯑꯁꯤꯒꯤ ꯂꯥꯏꯋꯥ ꯑꯁꯤ ꯈꯨꯅꯤꯡꯊꯧꯗ 8ꯂꯛ ꯁꯣꯜꯂꯒ ꯂꯥꯏꯄꯛꯇ ꯅꯝꯃꯨ꯫ ꯃꯣꯟꯄꯥꯛ ꯃꯈꯥꯗ ꯊꯥꯡ ꯑꯃ ꯊꯝꯃꯨ ꯐꯕꯅꯦ꯫ ꯂꯪꯐꯩꯗ ꯅꯥꯗꯅꯕ, ꯑꯋꯥꯐꯝꯗ ꯇꯥꯗꯅꯕ ꯀꯥꯡꯂꯣꯟꯁꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯥꯏꯋꯥꯗꯤ ꯁꯟꯗꯪꯈꯥ ꯑꯄꯥꯟꯕ ꯅꯃꯤꯡ ꯀꯣꯔꯧꯍꯟꯕ ꯀꯧꯏ꯫ ꯁꯤꯗꯕ ꯃꯄꯨꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯆꯠꯆꯔꯨꯈꯤꯒꯦ꯫
อนาอเยกอวาบลังพัมปุมบาเลหันบิกานูจันพัมดีหลังไพจะทกลำใดดะอาศิกีไลวาอาศิโซลกะโกรูอิปาบุคุรมลกะจัดลูหลังไพดะอวาพัมดะตาบะเฮานะเดยามนักานาบะเนปุกจักริงทางบกีผานบะกางลวนสุขระขังมินนสิไลวาดีจักกีบะนุงชีบะคงคงบนะนุงดะโคจักลีบินุงชีบิคงคงบินาปานดะคงตาเนเอกตระเนตะกะเยฮัลโลกุรุกิยะทังเนจันพัมดีอาศิกีไลวาอาศิโซลกะตุงดะกาบิยูทางดะโซลกะพะมุงมะคาดะธรรมุไม่ยายุพาบะเนปุกจักริงทางบะหังจิงนะบะโกกนะนะบะกังลนสุขังมินนะสิไลวาดีสังริงสังองกลิ้งกลิ้งสวะทางจะตะเรกิทางนะเช็ดคายุไขบกคายุกุรุกิยะทางเนจันพัมดีสนาของนางมนาดาสังฆจักรกดาปัตมาจัมดันตะโกมุดีลังโกลตริสุลกมันดารุอาชีอีระกะไลวาอาชีโซละกะมะโกกตะฮาปูอ่างโปกปดาจิงนาเดพะจานะอดุมโปกปะเนสวยดะบะเนพิงเอาจัดปะพานันบะกังลนสุขระขังมินนะสิไลวาดีหะเรหะเรรามรามหะเรรามหะเรรามหะเรหะเรคริสนะคริสนะหะเรคริสนะคริสนะหะเรหะเรกุรุกิยะทังเนจันพัมดีพิงเอาจัดปะดะเปรุกสูระกะลาวบะมะฮีดะอาศิกีไลวาอาศิตะเรตลักโซละกะปิทะอูพาบะเนน้องมะกีอานิลักทะอูยามนะกานะบะเนคอยดวะจันนะบะคอยดวะสานะนะบะกีกังลนสุขระขังมินนะสิไลวาดีเฮโคยตะลาสีดะบะปาเมลนายดะบะกักปะดะอุปาลโอยดุนะเฮารีบะนีนังดีอะไรนูนังนะไลชินบิยูอาหุมนูนังนาหุมจินบิยูสังเขตปีนังนาเขจินบิยูอะไรนูนังนาหุมเลชินบิยูมีเรกุกกอนอัตยากุรุสีดบกียะทังเนจันพัมดีอาศิกีไลวาอาศิขุดเยตตาโซละกะคอยดูดะอหุมลักเลชิลลูคอยดูว่าจันบะเนมีนะพุปังกำดะบะเนอาศิกีคอยดูว่ากีไลโรลอาศิดียามนะลูระบะไลโรลนี่ขณะเจ็กชินนะซิจินนะบิโยงาศิกีดีมาตางอาศิดะไอกีวิดีโออาศิโลชินจาระเกมายามนะไอกีวิดีโออาศิไลค์แชร์คอมเมนต์อัมตบิระอูมายามนะให้นิ่งบะขังนิ่งบะขังนิ่งบะเลยบิระบะสูคอมเมนต์ตบิระไปยากันนี่มายามกีคอมเมนต์คุดิงมากีรีプライมาตำจานะปีนะนะนะจะเกกังเลยไม่เตยอิมานะยายฟะเร